Handaki ising ichaw asina hojik faubada miyoi lak ama lising humphumanga hena sokhankhre miyoi ama laikhidre mahai marong kaya ama amangata thokhankhre Ising ichaw na maram oiduna ising yauna chana thakna ba hidak lang thakna chingba leiba thokpagi khudong chadaba kaya mayokna bana leingha ki maikaidage mateng ni hori Kurumjari Am-Istv pau meeting tabirba singbu taramnok chari pau sandona pizari Handaki ising ichaw asina hojik faubada miyoi lak ama lising humphumanga hena sokhankhre miyoi ama laikhidre mahai marong kaya amang ata thokhankhre Am-Istv news na fangba pau amagi matung ina ising ichaw asina punna miyoi mari asok apan nanghankhre mi mangkhibadi yaudri hairi punna yum lising kuntra manga hena amang ata thokhankhre sa san humputara hena sikre Relief camp humputara hen bada miyoi kaya changjafam loduna lairi lam hector chamaga tara manga hen bada thaba mahai marong amang ata thokhankhre masina lomi kaya gi makokta khud hapnare nga farm kaya ising thumjin khibadagi farm mapu kaya awaba mayoknare mari leinaba singna athubada thabak paikhat piu haina awa ana taraba kaya na lenga ki puning singsilakli Ising ichaw mayok nariba mafam singda ising mayeng khara tanarak labasu sizinanaba ising amadi chanaba thaknaba hidak langthakna chingba leiba thokpagi khudong chadaba kaya mayok nabana maram oiraga tangai fadaba polam sing asi lenga ke maikaidagi fanghanbiu haina ichawgi awaba mayok nareba singi maikaidagi phongdorakli Am-Istv news na ngasi Imphal East District ki maru oiba mafam singda chatuna ichawgi awaba mayok nariba singi fibam makhata na yengsilubada ising mayeng takhibadagi porompat ayangpali road ki fibam chathok chasin tauba hauba yarabasu maru oina Jenims Hospital DC lambi porompat nongmaibung taba lambi sing yauna naketa changliba lambi sing amadi yum singdi adumak ising na thumjinduna lairi Asigumba fibam masida hojik maru oina wangkai Ketrigau amadi Yai School Assembly constituency gi ahum jaga sing asida lairiba sing asida MLA singi maikaidagi chanaba polam sing yen bagi thabak paikhatlabasu sizinanaba ising laitabagi khudong chadaba laiba amadi MLA singna yeliba polam sing sufang phangdaba mafam sing dasu laibana ichawgi awaba mayok nariba singi maikaidagi wafam kaya phongdorakli Ado yum chani yangkai chahum kin manung leirise silona mak sing thumna leirabani hujik se ado hujik sing chawbugi mayamna wanari se jan thangna iru janaba khona ba sing siam darka leire madum akoi yang wari medical ki kenu kharasu akoi pamjai yum juloi changne duga leibam leitana sida pulap leire pol lok lok sin tawda bisu pol awat pagai gi ju awaba leire duga akoina nabagi hida langta leiba chatpagi khudong chadaba lambi gi khudong chadaba leibejin akoi ja awaba hena pireba aduga nabagi Changzu yamna hengale aduga ising maising sisu thaknaba khotnaba sisu mayamna yenbibagi phabane natrade khoju ka hena wagani ba dukan se sing phajan thumme mangma yabde mange sarkar khatte mating khara pangbi sini ai haje gadum si sing chawba je yam wai adu ising maising ju adum leiraktre sana thaknaba khonaba adum wari thokpaju yadre khuru hena yaurabni nei mung ju loi thumme hagachaba khotpa je haureeba dalangta dumai tawba pame hagachaba khotpa mahing mata muk sinaba diton karika molong kai ka do pame Sing Joji Tabak Yawe, you Manungadi, meeting the Kangdo, Lonkana Later, Dola Labor and Matak later. 100 people up Chaman and young police who ship Parachi and Menangasi, Kitang Handere, Katang Sat Yana Pajida, Sakagi, Kake, Chatung Kitang di Panganing, Ajani, 100 Yamtaji and Bokotuzulakre, she's Katang Sakan, Miang Janganing, Itar. Sing Tanap Jam problem, Madam the Pokinung, Adigi, Tinkin, sing Changal Pemaramoina, Labaju, Dukanung, Tolomba, the Yankon Pangdava, Adana Yaragadi, look at Emilena, sing and Bobby quite Facebook, the Ujama from Quakiri Kenda in Pamatopada, 4x6 when the Lak Vidro Yaragadi, quay look at Emilena, where 4x6 sing Jake, Tang Lak, Piragadi, Tang Magadan Kaja, sing Patam number of Quagi Lenatina, Quagi, Dam 100 Tolakadamale, Akong the Bidanta, quay look at Emilena, Katang Shekelo Viraga, Yalang, Takimatang, the Katang supply to Viragadi, Katang Pagadan Kaja. Hujik atemba break amatang lauminasi.
ꯑꯩꯒꯤ ꯃꯤꯡ ꯑꯍꯩꯕꯝꯖꯤꯠ ꯀꯨꯃꯥꯔ ꯁꯤꯡ ꯅꯤꯠ UG 2022 ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯇꯣꯄꯔ ꯑꯣꯏꯔꯛꯈꯤ and I am a very proud student of Comet Coaching Institute. Bright Career Hostel cum Tutorial Center for Class 11 and 12, Ghari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoi with the labor hostel amani. Contact the wheel Bright Career Hostel cum Tutorial Center. Hi friends, adom na gari thau hapam matanda di aphaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lo biri. Novochem Health Care gi Original Lipsa 5G na adongi liver busuan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantani. Sizinabiyo Original Lipsa 5G. Novochem Healthcare na sajaba Original Lipsep 5G ahum lawbada coffee cup ama free da hapjari. Break ki matung makha tarakpa pauda Lamjau Part 1 Development Association Lamjau Kaksing District na sinduna World Environment Day palan thoram ka mari lenana u chara thabagi thoram ama Lamjau mayai lekai da pangthokre palan thoram adu da Lamjau Part 1 Development Association ke President Am-Istv Meitei General Secretary K Rupachandra World Meitei Council Manipur State Unit ke President Uri Khimbam Kunjo amadi Association ke volunteers na u chara kaya thaki hairi Aroibada maroiba pau amukana pizari Handaki ising ichaw asina hojik fawbada miyoi lak ama lising humphumanga hena sokhankhre miyoi ama laikidre mahai marong kaya amang ata thogankhre Ising ichaw na maram oiduna ising yauna chawna thaknaba ising langthakna chingba leiba thokpagi khudong chadaba kaya mayok na bana lainga ki maikaidagi mateng ngaihori Hujik fawbagi na Am-Istv na pizza pau matang asida losinjare mideng tabiru pumna mapu amukana krumjari